Sinong mayam ay hojik kasar chapro hai bang phamduta luhong bagi re ado ai lakjari bachi kasar chapro hai bache akhoi gi mamangai ta ai ga amale mi ai ga Kanti Sharma hai tarma je Brahma Sabha gi president ju obirami Hare Krishna leigidaba ai ga gi masunupi luhong bani ngasi se aduga lakoduba bor sina kasar sirba saragi ega Ganesh ki machani pani haina sum tajare ado horen moi laaga ai mathang sum jenghanjarake hariba aiga Kanti Sharma kasar lepakta maming leraba adu matik magum leraba aiga masakta masuda kusuda kumenda phajabada adugi matik magum leiba aiga ni ado ngasi mokogi mandolisu sum phajai jengboda jama sangkholi jama lemi ing takna phajai ado horen mokhoi asida hajibot ki ghot puja gi tarabi loi khare ado ahalaman kharati laknaba haure ado horen ai miyam da sum hajibot la matung da sum miyam da uhanjarake hojing ha pothari sino miyam mathang jum jengminasi sino miyam hajibot thumare hajibot ki laipot changaktre Brahmon sing changakpa haunare Jindi ini kakde se bor mapane Brahmon Ki ghot puja hauki tore aigana bel mo khonti tare changi changaktre adum yam sum jengminasi yam hajibo lakuje bor thole bor ta ba jeng asi hoji bor thole chinam yam bor asi
ꯄꯣꯠ ꯆꯩꯁꯤꯒ ꯂꯩꯔꯦ 바몬기디 마탁다 피 칼라가 뭐 부자 떠오래 아도 예민하시 뭐에 마탁다 피 칼라가 뭐 바몬 머리나 소리 뭐 바몬 머리나 빠이라가 바몬 아마나 수원가 부자 로이드나 다만 함반다 함기도래 예 뭘 팜그래 어제 부자 하오라니 부자 하오부터 이제 마탕 총 예문여라시 지나오면 뭐야 모토래 모라야 메시 타부했네 허접이라 허접이 타부했네 허접이라 짤로짜치 문자 떠나 타부했네 허접이라
đã mang chan đã bi ra thang cha lô cha chi kun cha tâm nai tha bu hiền hơ bi ra thang Nakapagdali po siya pulis. So na muli sabi ki keep yan ba hawin. ra
라세 소리 시고 Krishna Mayam kenalay huli dore. Muhammad Bor kenani bu nunga jaba pina biramu china pura magasi gidi Hare Krishna bye bye.